ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ, 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯄꯥꯝꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯇꯣꯏꯅ ꯐꯪꯈ꯭ꯔꯕ ꯀꯣꯂꯔꯁꯤꯡ ꯂꯦꯞꯄꯤꯔꯒ ꯐꯪꯖꯗ꯭ꯔꯤꯕ ꯀꯣꯂꯔꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ꯫ ꯍꯜꯂꯣ ꯍꯜꯂꯣ ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯤꯡ ꯏꯁꯩ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯈꯟꯖꯩ. ꯏꯁꯩ ꯑꯩ ꯈꯟꯕꯒꯤ ꯊꯧꯔꯝ ꯅꯠꯇꯤꯌꯦ, ꯏꯁꯩ ꯈꯨꯃꯟ. ꯁꯛꯅꯁꯤ ꯊꯧꯔꯝꯅꯦ꯫ ꯑꯣ, ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯑꯣꯏꯔꯦ. ꯏꯁꯩ ꯑꯃꯇꯪ ꯁꯛꯇꯣꯛꯄꯤꯔꯝꯃꯣ꯫ ꯈꯨꯖꯤꯃꯥꯟꯗꯒꯤ ꯁꯟꯖꯦꯝꯕꯝ ꯁꯦꯕꯥꯅꯦ. ꯑꯗꯣ ꯏꯁꯩ ꯑꯃꯇꯪ ꯁꯛꯇꯣꯛꯄꯤꯔꯝꯃꯣ꯫ ꯑꯣ,ꯏꯁꯩ ꯑꯝꯇ ꯁꯛꯀꯦꯅ ꯈꯜꯂꯒ ꯇꯧꯖꯔꯛꯄꯅꯦ. ꯍꯧꯖꯔꯒꯦ ꯃꯦꯗꯥꯝ. ꯍꯧꯕꯤꯔꯣ꯫ ꯑꯣ ꯅꯪꯕꯨ ꯑꯉꯥꯡꯕ ꯈꯨꯔꯥꯎ ꯃꯄꯥꯟꯗ ꯃꯤꯅ ꯇꯣꯡꯕ ꯎꯔꯛꯇꯔꯥ, ꯅꯍꯥ ꯑꯣꯏꯔꯛꯇꯅ ꯍꯅꯨꯔꯛꯄꯔꯥ, ꯅꯍꯥ ꯑꯣꯏꯔꯛꯇꯅ ꯍꯅꯨꯔꯛꯄꯔꯥ, ꯅꯤꯡꯁꯤꯡꯕꯤꯔꯛꯂꯅꯤ ꯅꯧꯍꯧꯅ ꯍꯧꯈꯤꯕ ꯃꯇꯝꯗꯣ, ꯅꯤꯡꯁꯤꯡꯂꯒ ꯈꯣꯏꯔꯥꯡꯂꯛꯏ ꯊꯃꯣꯏꯁꯤ ꯍꯜꯂꯨꯔꯒ ꯑꯣꯏꯅꯤꯡꯉꯛꯏ ꯂꯩꯁꯥꯕꯤ, ꯅꯤꯡꯁꯤꯡꯂꯒ ꯈꯣꯏꯔꯥꯡꯂꯛꯏ ꯊꯃꯣꯏꯁꯤ ꯍꯜꯂꯨꯔꯒ ꯑꯣꯏꯅꯤꯡꯉꯛꯏ ꯂꯩꯁꯥꯕꯤ꯫ ꯍꯣ ꯅꯪꯕꯨ ꯑꯉꯥꯡꯕ ꯈꯨꯔꯥꯎ ꯃꯄꯥꯟꯗ ꯃꯤꯅ ꯇꯣꯡꯕ ꯎꯔꯛꯇꯔꯥ, ꯅꯍꯥ ꯑꯣꯏꯔꯛꯇꯅ ꯍꯅꯨꯔꯛꯄꯔꯥ, ꯅꯍꯥ ꯑꯣꯏꯔꯛꯇꯅ ꯍꯅꯨꯔꯛꯄꯔꯥ. ꯃꯦꯗꯥꯝ ꯂꯣꯏꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ, ꯏꯁꯩ ꯌꯥꯝ ꯐꯖꯕ ꯑꯃ ꯁꯛꯇꯣꯛꯄꯤꯔꯝꯃꯦ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ꯫ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯝꯍꯜ ꯅꯤꯡꯊꯧꯈꯣꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯏꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ, ꯃꯦꯗꯥꯝ ꯕꯤꯖꯦꯟꯇꯤ ꯅꯤꯉꯣꯝꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯦꯗꯥꯝ ꯁꯨꯁꯤꯂꯥ ꯑꯣꯀ꯭ꯔꯝ, NG ꯃꯦꯝꯁꯥ ꯃꯦꯗꯥꯝꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯅꯥꯎꯆꯥ ꯗꯦꯕꯤ ꯅꯥꯎꯔꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯑꯕꯤꯍꯤꯖꯝ, ꯁꯥꯔ ꯕꯤꯖꯣꯏ ꯇꯣꯡꯕ꯭ꯔꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯁꯥꯔ ꯃꯍꯦꯟꯗ꯭ꯔ ꯃꯨꯇꯨꯝ, ꯏꯆꯦꯔꯣꯅꯤ ꯅꯤꯉꯣꯝꯕꯝ, ꯏꯃꯥ ꯊꯣꯛꯄꯝ EBI ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯏꯃꯥ ꯕꯤꯅꯨ ꯀꯣꯟꯖꯤꯡꯕꯝ, ꯁꯨꯁꯤꯂꯥ ꯆꯣꯡꯈꯥꯝ, ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ꯫ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯁꯝꯕ꯭ꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯊꯣꯏꯕꯤ꯫ ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯀꯔꯤ ꯏꯁꯩ ꯉꯪꯊꯣꯛꯄꯤꯗꯣꯏꯅꯣ? ꯅꯪꯇꯅꯤ ꯍꯦꯜꯂꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃ ꯂꯥꯟꯊꯣꯛꯆꯔꯛꯀꯦ ꯃꯤꯁ꯫ ꯍꯧꯕꯤꯔꯣ꯫ ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯍꯤꯡꯒꯅꯤ ꯀꯔꯝꯅ, ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯃꯝꯂꯕ ꯂꯝꯕꯤꯗ, ꯈꯨꯁꯝꯅꯅ ꯄꯨꯕꯤꯔꯝꯕ ꯅꯪꯅ ꯑꯩꯕꯨ ꯂꯃꯥꯡꯅꯔꯤꯗꯣꯔꯤꯗꯤ ꯂꯃꯈꯥꯡꯗ. ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯍꯤꯡꯒꯅꯤ ꯀꯔꯝꯅ, ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ. ꯂꯥꯏꯟ ꯑꯁꯤ ꯇꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯍꯜꯂꯣ. ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ꯫
ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005-707-8008 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ꯫ ꯍꯜꯂꯣ, ꯍꯜꯂꯣ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯌꯥꯔ ꯁꯤꯡꯒꯃꯂꯥ, ꯏꯃꯥ ꯈꯥꯡꯕꯣꯛꯇꯒꯤ ꯆꯥꯎꯕꯅꯦ꯫ ꯀꯔꯤ ꯏꯁꯩ ꯉꯪꯊꯣꯛꯄꯤꯒꯗꯣꯏꯅꯣ ꯏꯃꯥ? ꯑꯣ, ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯂꯛꯀꯦ꯫ ꯍꯧꯕꯤꯔꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯂꯝꯕꯤꯌꯥ ꯃꯥꯕꯨ ꯑꯃ ꯎꯔꯔꯣꯏ ꯃꯔꯛ ꯃꯉꯥꯟꯗ ꯂꯥꯞꯄꯅ ꯂꯥꯞꯂꯔꯣꯏ ꯂꯥꯞꯄꯅ ꯂꯥꯞꯂꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯂꯝꯕꯤꯌꯥ ꯏꯆꯦꯍꯨꯟꯕ ꯑꯥꯏꯔꯤꯡꯗ ꯊꯥꯕꯜ ꯐꯥꯕ ꯎꯔꯒ ꯂꯣꯌꯥꯃꯅ ꯀꯧꯕꯒꯨꯝ ꯇꯥꯔꯤ ꯑꯩꯒꯤ ꯅꯥꯄꯗ ꯇꯥꯔꯤ ꯑꯩꯒꯤ ꯅꯥꯄꯗ ꯑꯩꯒꯤ ꯅꯨꯡꯁꯤꯂꯝꯕꯤꯗ ꯕꯁꯟꯇꯅ ꯂꯥꯛꯄꯗ ꯂꯥꯛꯂꯤꯒꯗ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯑꯩꯅ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕꯔ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯑꯩꯅ ꯂꯩꯀꯣꯜꯗ ꯌꯥꯎꯔꯤꯕꯔ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯂꯝꯕꯤꯗ ꯃꯥꯕꯨ ꯑꯃ ꯎꯔꯔꯣꯏ ꯃꯔꯛ ꯃꯉꯥꯟꯗ ꯂꯥꯞꯄꯅ ꯂꯥꯞꯂꯔꯣꯏ ꯋꯥꯁꯟꯇꯅ ꯂꯥꯛꯄꯗ ꯂꯥꯛꯂꯤꯒꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯩ ꯑꯩꯅ ꯂꯩꯀꯣꯜꯗ ꯂꯥꯛꯂꯤꯕꯔ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯂꯝꯕꯤꯗ꯫ ꯏꯆꯥ ꯅꯤꯔꯃꯂꯥ ꯂꯣꯏꯖꯔꯒꯦ꯫ ꯊꯥꯒꯠꯆꯔꯤ ꯏꯃꯥ, ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ, ꯃꯦꯔꯥꯕꯨꯗꯤ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯁꯦ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ मेरा थागी सना
Ningol oi bi ai koi na Ibong iba pum na magta Ningol oi bi ai koi na Yai pamangon mi jari Momon minok kaloy na na Yai pamangon mi jari Momon minok kaloy na na Haraw minok tong jabata Mera thagi sana rahi Marak sida Sada leibang Manipur gi Ningol pumnama Mera thagi sana rahi Marak sida Marak sida Marak sida Thagachari myam pumnamak isai ma khudol tamjakre makha tarakba caller mam laukhachagi hello Hello, taram nokchari ming laifam haibiu Yarubo ke kudagi nila sakit kawe miss kari haibiba ming do amuktang haibiu nila sakit. Nilasaki ma nilasaki kari mathian sabirage Ako saugri yam thonge kangau ngaure miss. ado kari se lanthok pidoino Isai ai tabane ada ai pukhi mapan da phammi. au pukki mapan dang Ai nai thum phamna badu phamna kaji thum ningsing khallam ba isai do sakpiro ne dan kaji sum tamge na. Haubiro pukki mapan da ni ko myam imanila sakina phambiri se ado kari sai salake siyeng minasi Nungsi isai sang na aina phamni troban sida hilak pangairi. Ngaha amuka phale ngaha amuno hali awanu ngai surada apa mi homai rambisa mangda jagu saram laba kana dare khallabara matamure hallabara nungsi isai sang na meda misai tu ake yang tamgi yam phajana saktok pirema ado loibak sa amadi hena phajaga daune ado mathang da mu hapsara again hare mathangi isai sigi matang sak jarak isai sigi makha mathang da taminarasi habadune buko ado thagachari haningai leitana makha tarakpa caller da mu khudong chawa pijage si live telengsin biriba ngairam ge sakpiro hai yengjage pakpi thoksom taram nokchari se brajeshwari ta khel changbam mem toy kes good afternoon taram nokchari ebong ango manipur hello Hello. taram nokchari ming laifam haibiu Phone tawjaraiba ai classified dagi Laksham Rajita. kari sai lan thokpi gadoino Wakansi kitang nonga mangbaga ngai te set song am thaglage. wakal se kitang nungai te ba nong mang ba ko nong mang ba se wakhan nungai bidabra madam Ngai te ai wakan yam ngai te nong mangadi hekta kapning ni hekta nungsi. kari lege nong mang ga kapning isibo Laibadi laibajani nasu wari amadi. Ada nong hek mangadi ne ai. Pungning adum nungsi hekta kapning. nong mang ba se aduna mayam nong mang biranu madam se nong mang ba yade nong mangadi pungning nungsi hairi mathang dai di nong mang biranu ado isai kai isai lan thok bidoino Isai pija pilangi aina yam pamjaba isai ma aiji phone chatle khangna chalambagi thakthakali amta phadagi fadabiu aina si isai mo kanona olenna kano tawba kanda aina khanbanebako ado khanbada mana isaije onana thabire aina mayek tu saudrebako ada isaidadi onana thabire amaduna la arangbam sagle thare aina kano tawbana set song neba koi artina na sakpaduneba hoi
ꯑꯗꯨꯝ ꯍꯩꯗꯤ ꯍꯩꯖꯗꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯇꯧꯖꯕꯅꯤꯀꯣ ꯍꯧꯕꯤꯔꯣ. ꯍꯧꯔꯛꯑꯒꯦ ꯎꯝ. ꯃꯨꯊꯠꯄꯤꯔꯝꯃꯨ ꯀꯣꯟꯁꯤ ꯃꯨꯊꯠꯄꯤꯔꯝꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯉꯥꯡꯕ ꯏꯅ ꯏꯔꯝꯕ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯩꯔꯦ ꯃꯃꯤꯁꯦ ꯌꯦꯛꯇꯨꯅ ꯂꯩꯔꯦ ꯃꯃꯤꯁꯦ 이기 이셀나 야들 얌니게 랩트리퍼 강방암다리 마이삭시 강방암다리 마이삭시 숨비라모 몽팜기 마이리 탁다 무탓비람모 낭기 농시바 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 낭 야드라바다 마이통기 파자바 망카레 농시바 낭 야드라바다 마이통기 파자바 망카레 농시바 낭 ꯆꯠꯈ꯭ꯔꯕꯗ ꯎꯕꯤꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯍꯤꯡꯍꯜꯂꯅꯨ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯍꯤꯡꯍꯜꯂꯅු ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯎꯞꯄꯤꯔꯝꯃꯨ ꯊꯧꯔꯤꯅ ꯀꯨꯟꯗꯣꯏꯅ ꯎꯞꯄꯤꯔꯝꯃꯨ ꯊꯧꯔꯤꯅ ꯀꯨꯟꯗꯣꯏꯅ ꯃꯨꯊꯠꯄꯤꯔꯝꯃꯨ ꯊꯛꯃꯤꯟꯅꯩ ꯍꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯩꯅꯥꯗꯤ ꯐꯪꯍꯧꯏ ꯏꯇꯣꯝꯇ ꯊꯛꯃꯤꯟꯅꯩ ꯍꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯩꯅꯥꯗꯤ ꯐꯪꯍꯧꯏ ꯏꯇꯣꯝꯇ ꯆꯠꯃꯤꯟꯅꯩ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯅꯝꯃꯤ ꯇꯤꯡꯈꯪꯒꯤ ꯃꯔꯛꯁꯤꯗ ꯀꯣꯊꯣꯛꯂꯝꯃꯨ 이미ꯠꯁꯦ 나콧두나 ꯀꯣꯊꯣꯛꯂꯝꯃꯨ 이미ꯠꯁꯦ 나콧두나 ꯃꯤꯠ 깊이 따ꯗꯅꯕ ꯃꯤꯠ 깊이 따ꯗꯅꯕ 무탁비람모 무탁비람모 낭기 농시바 ꯑꯉꯥꯡꯕ ꯏꯅ ꯏꯔꯝꯕ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯩꯔꯦ ꯃꯃꯤꯁꯦ ꯌꯦꯛꯇꯨꯅ ꯂꯩꯔꯦ ꯃꯃꯤꯁꯦ 이기 이셀나 ꯂꯦꯞꯇ꯭ꯔꯤꯐꯥꯎ ꯈꯥꯡꯕ ꯉꯝꯗꯔꯦ ꯃꯩꯆꯥꯛꯁꯦ ꯈꯥꯡꯕ ꯉꯝꯗꯔꯦ ꯃꯩꯆꯥꯛꯁꯦ ꯁꯨꯝꯕꯤꯔꯝꯃꯨ ꯃꯣꯡꯐꯝꯒꯤ ꯃꯩꯔꯤꯊꯛꯇ 무탁비람모 무탁비람모 낭기 농시바 농시바 ꯂꯣꯏꯖꯔꯒꯦ ꯃꯤ ꯊꯥꯒꯠꯆꯔꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. ꯉꯥꯏꯔꯝꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯑꯃꯗ ꯍꯥꯏꯔꯤꯕ ꯏꯁꯩꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯄꯅꯤ. ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ, ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ. ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯁꯩ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ.
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯦꯃꯤꯇꯥ ꯋꯥꯏꯈꯣꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯁꯨꯕꯤꯇꯥ ꯂꯩꯃ ꯏꯁꯩ ꯐꯖꯩ ꯏꯃꯥ ꯁꯨꯕꯤꯇꯥ ꯏꯁꯩ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯕꯦꯖꯝ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯆꯝ ꯈꯨꯅꯧꯗꯒꯤ ꯁꯪꯒꯤꯇꯥ ꯀꯧꯋꯦ ꯃꯤꯁ ꯀꯔꯤ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯅꯣ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯂꯛꯑꯒꯦ ꯃꯤꯁ ꯀꯩ ꯏꯁꯩꯅꯣ ꯍꯧꯕꯤꯔꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅ ꯂꯩꯔꯦ ꯅꯨꯡꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯛꯍꯟꯅꯤꯡꯗꯦ ꯁꯥꯟꯅꯅꯤꯡꯉꯤ ꯋꯥꯔꯤ ꯀꯌꯥ ꯅꯥꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯔꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯛꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯤꯁ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯗ ꯀꯔꯤꯒꯤꯅꯣ ꯃꯤꯁ ꯍꯣꯔꯦꯟ ꯑꯔꯣꯏꯕꯗ ꯏꯁꯩ ꯀꯜꯂꯒꯦ ꯇꯔꯄꯜꯗꯣ ꯑꯗꯨ ꯑꯝꯇ ꯁꯛꯄꯤꯔꯛꯎꯕ ꯌꯦꯡꯖꯒꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯁꯛꯄꯤꯔꯣꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯁꯛꯄꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯦꯔꯤꯅꯥ ꯍꯤꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯦꯔ ꯏꯃꯥꯅ ꯅꯤꯕꯂꯥ ꯂꯩꯁꯥꯡꯊꯦꯝ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯅꯤꯇꯥ ꯑꯊꯣꯛꯄꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯝꯉꯥꯟꯕ ꯃꯩꯇꯩꯕꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯝꯉꯥꯟꯕ ꯃꯩꯇꯩ ꯃꯦꯁꯦꯖ ꯏꯔ ꯁꯨꯝ ꯀꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯨꯡꯁꯤ 10:1-2-3 ꯅꯤꯡꯊꯧꯖꯝ ꯑꯉꯧ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯁꯔꯟꯕꯤꯔ ꯋꯥꯡꯈꯦꯝ ꯅꯤꯔꯨꯄꯃꯥ ꯊꯥꯒꯠꯆꯔꯤ ꯁꯨꯔꯖꯤꯠ ꯆꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯡꯕꯝ ꯄꯨꯔꯅꯤꯃꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯌꯨꯅꯥ ꯍꯤꯗꯥꯝ ꯅꯤꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯃꯥ ꯔꯥꯅꯤꯕꯂꯥ ꯂꯩꯁꯥꯡꯊꯦꯝꯅꯤ ꯉꯁꯤꯗꯤ ꯏꯁꯩ ꯑꯃ ꯁꯛꯄ ꯇꯥꯔꯦ ꯏꯃꯥꯁꯦ ꯃꯣꯏ ꯏꯆꯥꯅ ꯁꯛꯄꯗꯨꯗꯤ ꯈꯪꯅꯤꯡꯗꯅ ꯇꯧꯔꯛꯏꯅꯤ ꯑꯗ ꯀꯔꯤ ꯏꯁꯩꯅꯣ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯁꯤꯕꯣ ꯁꯥꯖꯦꯟꯁꯅ ꯁꯛꯄ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯂꯩꯕꯅꯦ ꯂꯤꯂꯥꯒꯤ ꯑꯗꯨ ꯈꯤꯇꯪ ꯈꯥꯛꯑꯝꯒꯦ ꯌꯥꯝ ꯁꯥꯡꯕ ꯏꯁꯩꯗꯤ ꯑꯝꯇ ꯐꯥꯗꯦꯕ ꯍꯣꯏ ꯍꯧꯕꯤꯔꯣ ꯍꯣꯏ ꯌꯥꯔꯦꯀꯣ ꯃꯦꯝ ꯌꯥꯔꯦ ಹತ್ತುನಾ ಲೈರೆ ಈಗಿ ಮೈಯ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅ ꯎꯠꯂꯝꯂꯦꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯤꯁ ꯂꯣꯏꯁꯜꯂꯒꯦ ꯃꯈꯥ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯇꯣꯛꯑꯝꯃꯦ ꯏꯃꯥ ꯔꯥꯅꯤꯕꯂꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯅꯦ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005-707-808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯕꯦꯁꯤꯗꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯏꯁꯩ ꯁꯛꯄꯤꯔꯣꯅ ꯍꯥꯏꯔꯤꯅꯦ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯍꯜꯂꯣ 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 ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤ ꯃꯆꯥꯅꯦ ꯁꯥꯔ ꯃꯦꯗꯥꯝ ꯑꯩꯁꯦ ꯁꯥꯔ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ
ꯀꯔꯤ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯅꯣ? ꯑꯣ, ꯀꯔꯤ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯅꯣ? ꯑꯝꯇꯪ ꯃꯇꯧ ꯇꯝꯖꯔꯛꯀꯦ. ꯍꯣꯏ, ꯍꯧꯕꯤꯔꯣ. ꯃꯨꯠꯊꯠꯄꯤꯔꯝꯃꯨ ꯑꯃꯨꯛ ꯂꯩꯔ ꯑꯃꯨꯛ ꯊꯥꯎ ꯀꯩꯅꯣꯗ ꯌꯦꯡꯉ ꯃꯨꯠꯊꯠꯄꯤꯔꯝꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯉꯥꯡꯕ ꯍꯤꯅ ꯏꯔꯝꯕ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯃꯃꯤꯁꯨ ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯃꯃꯤꯁꯤ ꯏꯒꯦꯅ ꯂꯦꯞꯄꯤ ꯐꯥꯎꯕ ꯍꯥꯟꯕ ꯉꯝꯗꯔꯦ ꯃꯩ ꯆꯥꯛꯁꯦ ꯁꯣꯝꯕꯤꯔꯝꯃꯨ ꯅꯣꯡꯐꯪꯒꯤ ꯃꯩꯔꯤꯛꯇ ꯃꯨꯠꯊꯠꯄꯤꯔꯝꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ 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 ꯅꯪ ꯌꯥꯎꯗꯕꯗ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯃꯥꯡꯈꯔꯦ ꯅꯨꯡꯁꯤꯕ ꯅꯪ ꯌꯥꯎꯗꯕꯗ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯃꯥꯡꯈꯔꯦ ꯅꯨꯡꯁꯤꯕ ꯅꯪ ꯆꯠꯈ꯭ꯔꯕꯗ ꯄꯨꯕꯤꯒ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯊꯤꯜꯍꯜꯂꯅꯨ ꯄꯨꯟꯁꯤꯁꯤ ꯋꯥꯅ ꯊꯤꯜꯍꯜꯂꯅු ꯄꯨꯟꯁꯤꯁꯤ ꯋꯥꯅ ꯄꯨꯕꯤꯔꯝꯃꯨ ꯊꯧꯔꯤꯅ ꯄꯨꯟꯗꯣꯏꯅ ꯄꯨꯕꯤꯔꯝꯃꯨ ꯊꯧꯔꯤꯅ ꯄꯨꯟꯗꯣꯏꯅ ꯃꯨꯠꯊꯠꯄꯤꯔꯝꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯊꯛꯃꯤꯟꯅꯔꯤ ꯈꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯩꯅꯥꯒꯤ ꯈꯪꯍꯧꯁꯤ ꯇꯨꯡꯇ ꯊꯛꯃꯤꯟꯅꯔꯤ ꯈꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯩꯅꯥꯒꯤ ꯈꯪꯍꯧꯁꯤ ꯇꯨꯡꯇ ꯆꯠꯃꯤꯟꯅꯩ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯝꯃꯝꯃꯤ ꯅꯪꯒꯤ ꯃꯔꯛꯁꯤꯗ ꯀꯣꯊꯣꯛꯂꯝꯃꯨ ꯏꯃꯦꯁꯦ ꯅꯥꯈꯣꯠꯇꯨꯅ ꯀꯣꯊꯣꯛꯂꯝꯃꯨ ꯏꯃꯦꯁꯦ ꯅꯥꯈꯣꯠꯇꯨꯅ ꯃꯤꯠꯀꯤ ꯇꯥꯗꯅꯕ ꯃꯤꯠꯀꯤ ꯇꯥꯗꯅꯕ ꯃꯨꯠꯊꯠꯄꯤꯔꯝꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯉꯥꯡꯕꯅꯤꯅ ꯏꯔꯝꯕ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯃꯃꯤꯁꯤ ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯃꯃꯤꯁꯤ 이기나 맺지 파워 한방한다리 마이샤시 한방한다리 마이샤시 촌비라모 몽풍이 마이리 탔다 무타티라모 남기 농시바 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 농시바
मिस मतंग के लोसिंदरगे थागचरी याम फजना इसै सक्तोक पिरे मपुंग फाना हाइबे तारे थागचरी हानिंगाय लेतना मखा तारकपा कॉलर द मुखुदोल खुदोंग चाव पिजगे थमजरीबा नंबर 7005707808 हाइरिबा नंबर सदा कॉल तौबिदुना अदोंगे अपाम्बे इसै सकपियो कलगे तरपंजे मतियमा खुदोल तमजगे मखा तारकपा कॉलर ममु लौखटजगे दुगा
ꯂꯩꯔꯤꯉꯩ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯁꯨꯝꯅ ꯋꯥꯒꯅꯤ ꯈꯜꯂꯨꯗꯦ ꯇꯥꯏꯌꯣꯟꯅꯔꯔꯦ ꯉꯁꯤꯗꯤ ꯄꯤꯔꯥꯡꯀꯪꯗ ꯂꯦꯜꯍꯧꯔꯦ ꯀꯥꯠꯂꯒꯦ ꯇꯔꯄꯟ ꯃꯤꯂꯨ ꯄꯤꯔꯥꯡꯅ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯨꯅ ꯌꯦꯡꯊꯔꯛꯂꯣ ꯃꯥꯂꯦꯝꯗ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯨꯅ ꯌꯦꯡꯊꯔꯛꯂꯣ ꯃꯥꯂꯦꯝꯗ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯄꯨꯟꯁꯤꯁꯦ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯤ ꯃꯄꯣꯛꯁꯦ ꯀꯔꯝꯅ ꯍꯤꯡꯍꯧ ꯍꯥꯏꯕꯒꯦ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯛꯁꯤꯗ ꯀꯥꯠꯂꯒꯦ ꯇꯔꯄꯟ ꯃꯤꯂꯨ ꯄꯤꯔꯥꯡꯅ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯂꯥꯏꯚꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯒꯨꯅꯦꯁꯣꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯏꯁꯩꯁꯤꯗ ꯏꯆꯦ ꯅꯟꯗꯤꯅꯤꯅ ꯂꯨꯄꯥ 1,000 ꯀꯥꯞꯄꯤꯔꯛꯄ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯏꯆꯦ ꯅꯟꯗꯤꯅꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯅꯤꯔꯃꯂꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯋꯥꯕꯒꯥꯏ ꯀꯗꯥꯁꯤꯗꯒꯤꯅ ꯃꯔꯛꯄꯃꯦꯅꯣ ꯑꯁ ꯅꯦꯅꯦ ꯃꯁꯛ ꯐꯖꯕꯤꯅꯤ ꯁꯤꯗꯤ ꯑꯗꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯈ꯭ꯔꯒꯦ ꯅꯦꯅꯦ ꯃꯁꯛ ꯐꯖꯕꯤꯁꯦ ꯍꯥꯏꯖꯟꯃꯟꯅ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯀꯩꯅꯣ ꯍꯥꯏꯖꯟꯃꯟꯗꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯍꯥꯏꯁꯦ ꯑꯩ ꯏꯟꯖꯥꯡꯗꯣ ꯉꯁꯥꯏꯗꯣ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯎꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯑꯃ ꯑꯐꯨꯠꯄ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯩꯗꯤ ꯉꯥꯅꯝꯗꯣ ꯎꯝ ꯑꯗꯨꯝꯒ ꯇꯧꯕꯤꯔꯝꯃꯦ ꯑꯃꯦꯠꯄ ꯑꯃ ꯌꯥꯝꯅ ꯍꯥꯎꯋꯦ ꯎꯝ ꯑꯗꯣ ꯀꯔꯤ ꯏꯁꯩꯅꯣ ꯂꯥꯟꯊꯣꯛꯁꯤꯕꯨ ꯕꯥꯁꯣꯞ ꯏꯁꯩ ꯁꯛꯇꯣꯏꯔꯣ ꯑꯧ ꯏꯁꯩꯅꯦ ꯎꯝ ꯑꯩꯗꯤ ꯅꯣꯠ ꯑꯣꯏꯅ ꯁꯛꯂꯛꯑꯒꯦꯕꯀꯣ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯃꯈꯜ ꯃꯊꯦꯜ ꯑꯃꯅꯤ ꯍꯧꯕꯤꯔꯣ ꯑꯩꯁꯦ ꯀꯩꯅꯣꯗ ꯍꯋꯥꯏ ꯍꯦꯛ ꯍꯦꯛꯅꯅꯦ ꯑꯩꯁꯦ ꯎꯝ ꯁꯠ ꯂꯥꯎ ꯐꯪꯇꯣꯛꯈꯤꯕꯩ ꯋꯥꯅꯤꯗ ꯐꯔꯛ ꯎꯝ ꯑꯗ ꯁꯛꯂꯛꯑꯒꯦ ꯁꯛꯄꯤꯔꯛꯑꯣ ꯑꯥ ꯕꯣꯔꯤ ꯁꯥꯔꯤ ꯇꯨ ꯑꯣꯏꯕꯅꯤ ꯃꯥꯂꯤꯛꯀꯅ ꯏꯉꯧ ꯉꯧꯅ ꯁꯥꯠꯄꯒꯤ ꯂꯩꯅꯧꯅꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯦꯅꯦ ꯁꯦ वृंदावन आवन इरंग इरंग लंबनी ओ कीना हाइन कुंबगी उदेने आवद पुनी हो ओरेंगे से वृंदावन चिंतामणि वृंदावन हौरी बहै पान पुन्ना मंगन
ꯂꯨꯡꯅ ꯈꯣꯏꯊꯔꯤ శ్రీ ꯁꯨꯟꯕꯨ ꯄꯥꯝꯖꯕꯅ ꯆꯤꯟꯇꯥꯃణꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯈꯣꯏꯃꯨꯅ ꯉꯪꯂꯤ ꯂꯩꯀꯥꯗ ꯇꯣꯡꯂꯤ ꯍꯔꯥꯎꯅ ꯂꯩ ꯁꯣꯟꯁꯔꯤ ꯈꯣꯏꯃꯨꯅ ꯉꯪꯂꯤ ꯂꯩꯀꯥꯗ ꯇꯣꯡꯂꯤ ꯂꯩ ꯄꯥꯝꯕ ꯈꯣꯏꯃꯨꯁꯤꯡꯅ ꯂꯩ ꯄꯥꯝꯕ ꯈꯣꯏꯃꯨ ꯂꯩꯒꯦ ꯂꯩ ꯄꯥꯝꯕ ꯈꯣꯏꯃꯨꯁꯤꯡꯅ ꯉꯪꯅ ꯂꯩ ꯆꯨꯕꯤ ꯉꯪꯅ ꯂꯩ ꯆꯨꯕꯤ ꯉꯪꯅ ꯂꯩ ꯆꯨꯕꯤ ꯍꯔꯥꯎꯅ ꯆꯣꯠꯆꯔꯤ ꯈꯣꯏꯃꯨꯅ ꯉꯪꯂꯤ ꯂꯩꯀꯥꯗ ꯇꯣꯡꯂꯤ ꯁꯥꯟꯗ ꯂꯣꯏꯁꯤꯜꯂꯒꯦꯗ ꯃꯤ ꯅꯨꯡꯉꯥꯏꯅ ꯃꯦꯟꯗꯤꯂꯥ ꯈꯤꯡꯉꯀꯥꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯃꯦꯅꯧ ꯌꯥꯝ ꯐꯖꯔꯕ ꯅꯣꯠ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯁꯛꯄꯤꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯤꯅꯥ ꯊꯧꯗꯥꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯃꯐꯝ ꯁꯟꯖꯦꯜ ꯉꯔꯥꯡꯗꯣꯟ ꯀꯔꯤ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯒꯗꯣꯏꯅꯣ ꯑꯃ ꯍꯦꯛꯇ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯛꯀꯦ ꯃꯤꯁ ꯍꯧꯕꯤꯔꯣ ꯍꯣꯏ ꯂꯩꯁꯥ ꯄꯨꯡꯀꯣꯛ ꯐꯖꯔꯛꯄꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯔꯤ ꯑꯩꯗꯤ ꯂꯩꯁꯥ ꯄꯨꯡꯀꯣꯛ ꯐꯖꯔꯛꯄꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯔꯤ ꯑꯩꯗꯤ ꯇꯝꯕꯤꯈꯤꯅꯨ ꯅꯨꯡꯁꯤꯕ ꯈꯪꯍꯟꯕꯤꯌꯨ ꯑꯄꯥꯝꯕ ꯇꯝꯕꯤꯈꯤꯅꯨ ꯅꯨꯡꯁꯤꯕ ꯈꯪꯍꯟꯕꯤꯌꯨ ꯑꯄꯥꯝꯕ ꯀꯥꯏꯅꯕꯁꯨ ꯀꯤꯖꯩ ꯊꯦꯡꯅꯕꯁꯨ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯂꯩꯁꯥ ꯄꯨꯡꯀꯣꯛ ꯐꯖꯔꯛꯄꯗ ꯉꯥꯏꯔꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤ ꯑꯩꯗꯤ ꯍꯟꯗꯛꯇ ꯂꯩꯁꯥ ꯐꯖꯔꯛꯄꯤ ꯏꯅꯧꯅꯧꯅ ꯇꯧꯖꯔꯛꯄꯤ handa sana bhajarati nona bhajarati karishu khandati vakami nishinanda ditahallile nishinanda ditahallile leisha peka bhajarati dayani Nisiba karina sangabi aidi. Miss, no ayage. ꯂꯣꯏꯔꯒꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ Mister ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯅ ꯁꯥꯕ ꯐꯤꯁꯦ ꯑꯝꯇꯪ ꯒꯤꯐ ꯇꯧꯅꯤꯡꯕꯅꯦ. ꯑꯁ ꯑꯗꯨꯗꯤ ꯃꯆꯨꯁꯤꯗꯤ ꯌꯥꯝ ꯏꯪꯕ. ꯑꯁ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯍꯧꯈꯤꯒꯦ ꯅꯠꯇꯦ ꯈꯔ ꯑꯌꯥꯛꯄꯒꯨꯝꯕꯅ ꯑꯗꯨꯗ ꯇꯧꯕꯗꯣ ꯐꯖꯩ ꯍꯥꯏꯕ. ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯑꯗꯨꯒ ꯏꯪꯉꯦ ꯍꯥꯏꯕ. ꯏꯪꯉꯦ ꯍꯥꯏꯕ. ꯀꯩꯅꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯐꯝꯃꯒ ꯇꯧꯕꯗꯗꯤ ꯑꯌꯥꯛꯄꯒꯨꯝꯕꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕ. ꯑꯗꯣ ꯑꯌꯥꯛꯄ ꯉꯥꯛꯇ ꯑꯗꯨꯝ ꯏꯟꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯏꯪꯕꯁꯨ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯏꯟꯕ ꯌꯥꯏ ꯀꯩꯗꯧꯔꯒꯦ. ꯑꯗꯨ ꯃꯤꯁ ꯑꯃ ꯄꯤꯔꯒ ꯑꯃ ꯄꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ. ꯃꯤ ꯑꯩꯈꯣꯏꯗꯤ ꯑꯅꯤ ꯄꯤꯗ꯭ꯔꯗꯤ ꯌꯥꯗꯦ. ꯑꯗꯨꯅꯦꯕ ꯑꯩ ꯑꯃꯈꯛꯇꯪ ꯄꯤꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ. ꯑꯁ ꯑꯗꯨꯗꯤ ꯁꯤꯗ ꯍꯥꯏꯗꯣꯔꯛꯑꯕꯅꯤꯅ ꯑꯅꯤ ꯄꯤꯗ ꯌꯥꯔꯔꯣꯏ. ꯑꯗꯣ ꯑꯩꯗꯤ ꯄꯤꯔꯗꯤ ꯑꯁꯤ ꯀꯩꯅꯣꯗ ꯄꯤꯔꯛꯇꯣꯏꯅꯦ. ꯑꯩꯈꯣꯏ ꯁꯉꯥꯏꯒꯤ ꯋꯥꯍꯪ ꯑꯗꯨꯗ. ꯑꯁ ꯑꯗꯨ ꯇꯥꯅ ꯑꯃꯨꯛ ꯂꯧꯕ ꯆꯠꯄ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ. ꯆꯠꯇꯥꯔꯦ. ꯍꯥꯏꯗꯤ ꯑꯩꯗꯣ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯑꯥꯗ ꯐꯔꯛ ꯇꯥꯏꯕ ꯑꯃꯨꯛꯇꯁꯨ ꯂꯥꯛꯇ꯭ꯔꯤ. ꯑꯗꯣ ꯑꯃꯨꯛꯇꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯊꯣꯛꯄ ꯌꯥꯏ ꯀꯣꯏꯕ ꯑꯣꯏꯅ. ꯑꯩ ꯂꯥꯞꯄꯁꯨ ꯆꯠꯊꯣꯛꯄ ꯅꯠꯇꯦ. ꯌꯥꯗꯤꯌꯦ. ꯆꯠꯊꯣꯛꯄ ꯌꯥꯗꯤꯌꯦ. ꯍꯣꯏ. ꯑꯣꯀꯦ. ꯀꯩ ꯊꯥꯒꯠꯆꯔꯤ. ꯃꯊꯦꯜ ꯆꯥꯒꯦ ꯃꯤꯁ? ꯉꯁꯤꯗꯤ ꯍꯋꯥꯏ ꯃꯨꯁꯣꯔꯤꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯊꯣꯡꯉꯦ. ꯑꯣ
ꯃꯤꯁꯦ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯄꯤꯔꯝꯃꯣ ꯂꯣꯏꯔꯝꯗꯥꯏꯗ ꯍꯣꯏ ꯁꯛꯆꯒꯦ ꯑꯔꯥꯡꯕ ꯑꯃ ꯁꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯑꯔꯥꯡ ꯃꯆꯥ ꯑꯃ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯂꯩꯇꯅ ꯃꯤꯁ ꯋꯦꯜꯀꯝ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯥ ꯒꯨꯅꯦꯁꯣꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯏꯔꯤꯄꯣꯛꯇꯣꯞꯇꯒꯤ ꯏꯃꯥ ꯃꯅꯤꯁꯪꯅꯦ ꯉꯁꯤ ꯀꯔꯤ ꯏꯁꯩ ꯁꯛꯅꯕꯤꯔꯣ ꯏꯃꯥꯁꯦ ꯕ꯭ꯂꯥꯏꯟꯗ ꯇꯧꯔꯛꯏꯔꯣ ꯏꯁꯩ ꯁꯛꯅꯕꯤ ꯂꯩꯌꯦꯕ ꯂꯩꯕꯥꯛ ꯑꯣ ꯄꯣꯛꯄ ꯁꯒꯣꯜꯁꯦꯟ ꯏꯁꯩ ꯁꯛꯅꯁꯤ ꯅꯨꯡꯊꯤꯜꯒꯤ ꯑꯣꯏꯅ ꯀꯥꯎꯔꯦꯅꯦ ꯀꯨꯏꯔꯦꯅꯦ ꯌꯥꯎꯗꯕ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯩꯁꯦ ꯍꯣꯏꯅꯦ ꯁꯛꯂꯛꯑꯒꯦ ꯑꯃ ꯑꯗꯨꯗꯤ ꯁꯛꯄꯤꯔꯣ ꯂꯣꯏꯗꯣꯔꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯒꯥꯝꯁꯦ ꯂꯣꯏꯗꯣꯔꯕꯅꯤ ꯎꯝ ꯍꯧꯔꯛꯑꯣꯔꯣ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄꯁꯤꯡꯗ ꯃꯨꯁꯈꯤꯅꯤꯀꯣ ꯅꯊꯟꯅꯇ ꯅꯊꯟꯅꯇ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯖꯤꯜꯂꯛꯂꯒ ꯅꯣꯡꯗꯣ ꯂꯤꯛꯂꯥ ꯇꯥꯔꯛꯂꯒ ꯃꯩ ꯆꯥꯛꯐꯕ ꯍꯦꯟꯒꯠꯂꯛꯂꯤ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄꯁꯤꯡꯗ ꯃꯨꯁꯈꯤꯅꯤꯀꯣ ꯅꯊꯟꯅꯇ ꯍꯥꯏꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯗꯤ ꯍꯨꯅꯤ ꯄꯥꯝꯖꯗꯦ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯖꯗꯦ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯨꯅꯤ ꯐꯖꯕ ꯑꯍꯦꯟꯕ ꯃꯇꯝꯒꯤ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯃꯔꯛꯇ ꯍꯥꯏꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯗꯤ ꯍꯨꯅꯤ ꯄꯥꯝꯖꯗꯦ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁ ꯂꯣꯏꯔꯒꯦ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯅꯤꯁꯪ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯄꯤꯔꯝꯃꯤ ꯈꯣꯜꯂꯤꯛ ꯈꯣꯟꯗꯥꯒ ꯌꯥꯎꯔꯗꯅꯀꯣ ꯀꯨꯏꯔꯦꯅꯦ ꯅꯪꯕꯨ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯥꯎꯗꯕ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯊꯦꯡꯛ ꯌꯨ ꯂꯥꯟꯊꯣꯔꯛꯑꯒꯦ ꯊꯝꯃꯦ ꯊꯝꯃꯦ ꯃꯌꯥꯝꯅ ꯏꯁꯩ ꯑꯔꯥꯡꯕ ꯁꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯔꯥꯡꯕ ꯑꯃ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯁꯨꯁꯤꯂꯥ ꯆꯨꯡꯈꯥꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯃꯍꯥꯛꯅ ꯗꯥꯏꯂꯣꯒꯀꯥꯇꯣ ꯌꯥꯝꯅ ꯆꯥꯛꯆꯕ ꯑꯗꯣ ꯀꯣꯂꯔ ꯑꯃꯒ ꯂꯧꯈꯠꯆꯈꯤꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯣꯛꯄꯝꯗꯒꯤ ꯑꯗꯨꯅꯅꯤ ꯃꯤꯁ ꯑꯊꯣꯛꯄꯝꯗꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯒꯅꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯒꯅꯤ ꯍꯥꯏꯕꯅꯤ ꯃꯤꯁ ꯑꯒꯅꯤ ꯑꯥꯎ ꯑꯒꯅꯤ ꯃꯦꯗꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯔꯦꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯀꯥꯎꯊꯣꯛꯀꯦ ꯇꯧꯋꯦ ꯑꯁ ꯉꯥ ꯊꯣꯡꯕ ꯆꯥꯔ ꯀꯥꯎꯊꯣꯛꯄ ꯋꯥ ꯑꯗꯨꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯣꯟꯁꯦ ꯁꯨꯝ ꯐꯤ ꯌꯧꯔꯝꯕꯗꯩꯅꯦ ꯈꯪꯗꯦ ꯆꯠꯈꯤꯕꯁꯤꯗ ꯈꯪꯗꯦ ꯈꯪꯉꯕ ꯑꯗꯣ ꯀꯩ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯅꯣ ꯏꯁꯩꯁꯦ ꯑꯅꯧꯕ ꯑꯃ ꯁꯛꯂꯛꯀꯦ ꯁꯨꯔ ꯆꯥꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯁꯨꯝ ꯉꯥꯡꯉꯩ ꯆꯠꯇꯕꯅꯤꯅ ꯍꯧꯕꯤꯔꯣ ꯌꯦꯡꯉꯅꯤ ꯏꯀꯥꯏꯔꯝꯃꯤꯠꯀꯤ ꯃꯥꯏꯔꯨꯝꯗ ꯊꯦꯡꯕꯤꯌꯨ ꯄꯨꯛꯅꯤꯡ ꯅꯪꯅ ꯋꯥꯈꯜꯁꯨ ꯑꯩꯒꯤ ꯃꯤꯍꯨꯜꯁꯨ ꯐꯥꯖꯤꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯣꯜ ꯊꯣꯛꯇ ꯌꯦꯡꯂꯤꯗꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯨꯡꯁꯤꯔꯦ ꯉꯥꯎꯖꯕ ꯑꯩꯅ ꯈꯟꯖꯕ ꯊꯝꯂꯨꯅꯤ ꯅꯪꯁꯨ ꯅꯨꯡꯁꯤꯕ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯅꯤꯡꯖꯒꯦ ꯇꯥꯛꯂꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯟꯖꯒꯦ ꯅꯪꯇꯕꯨ
ꯊꯝꯖꯒꯦ ꯑꯣꯏꯖꯔꯣ ꯑꯩꯁꯦ ꯅꯪꯇꯒꯤ ꯂꯦꯞꯂꯕ ꯅꯪꯅ ꯃꯤꯠꯃꯥꯡꯗ ꯍꯣꯡꯂꯦ ꯊꯃꯣꯏ ꯀꯥꯞꯍꯜꯂꯤ ꯅꯨꯡꯁꯤꯕꯗꯣ ꯎꯠꯂꯣ ꯑꯃꯨꯛꯇ ꯇꯥꯅꯤꯡꯕ ꯋꯥꯍꯩꯁꯨ ꯍꯥꯏꯔꯔꯣ ꯅꯇꯧꯅ ꯁꯨꯝ ꯏꯟꯁꯤꯟꯕꯅꯤ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ खल्ले ऐसो नंगी सुमले नंग चाखल्ले ngaijagi nang tabunjagi taglagi aigi nungsiba khanjagi nang tabu thamjagi oijaro aise nang tagi नंगी मीना खटलगा करीगी थीम लगर तुमलीबा हक्चाचू ऐगी थावाइशू ओइरे पुम्बा नंतगी चोंजरी नंबू खंजरी कंगनब नंसे ऐतगी तुमरी पुंसी चोनंग तगी नैबिरो असुम लेंदना ngaijagi nang tabunjagi taglagi aigi nungsiba khanjagi nang tabu thamjagi oijaro aise nang tagi loine थागतजरी इसे फजाबा मंगांग थोकपिरमे हानिंगाय लेतना थागतबा फोंदोकजरी मखा तारकपा कॉलर दि लखचररोय अरोय बॉय जरगे थागतजरी हानिंगाय लेतना मखा तारकपसिदी इसेमा खुदोल तमजगे कितंग लांगलब तौबा सदानंद अमदि रोसिबिना अनि पुना सकपे इसे खुदोल तमजगे म्याम पुना तामिनसी Isay asi inaw susila sungkhamda dedicate tawzage Ngaurabi mai thongi hangang makhajan chum thangum ngamjana koli bapi shumani lurabalai jadagi helibi nangi misna ani
डायलॉग तौजरगे मैम मिट उशलो कइनो भागे इ करिगे तलिजो फरे अदु ओइरदि नजानगी नकादा अमुक हने येला Tagachari me apuna mag ado ibung jiten ngasidi isai ju saksa roge mathang phajana practice tawraga di mayek tok iraga saksage andi karaoke so leite ko andi segi track to leite hai tare track to leite rabani na isai mayek to tang soira di nungaite ibung na sakpiyo habdo ai tangi khudong chabada saksage Tagachari ngasigi thawram asida saruk yabiriba tongan tongan ba platform sing da mideng tabiriba aduga Facebook page ta leibiriba pona magpusuk Asok Maisna Mabinaski Debi Atokpam Duga Bemalay Singa Taram Dokchari Tagat Bafung Dokchari Tauramas Saruk Yabiba Du 90.0 MHz Sandokchari Ba Wahong Radio Tabiri Basing Basu Tagat Bafung Dokchari Makatarak Bada Sumang Lila Mutaminasi Pumna Makpu Nirmla Tangjamna Amukahana Karamjari Admission open. North AOC da leiba Dr. Helena Allied Health Institute ki makhada degree amadi diploma tamning ba singidamak admission form thaba hokjare. Course sing adudi degree in optometry, diploma in optometry, certificate course in ophthalmic assistant, diploma in operation theater technology, diploma in dental assistant, diploma in dialysis technology, diploma in medical laboratory technology, diploma in x-ray and imaging technology ni. Akopa moral kidamak Dr. Helena Allied Health Institute North AOC Sida Laktuna Tanabiyo. Ekogi phone number 9774065535. Basi